ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ ꯈꯨꯔꯨꯝꯖꯔꯤ ꯀꯣꯔꯣꯅꯥꯒꯤ ꯁꯦꯀꯦꯟ ꯋꯦꯕ ꯑꯁꯤꯕꯨ ꯚꯥꯔꯠꯀꯤ ꯃꯤꯌꯥꯝꯅ ꯂꯥꯟꯊꯦꯡꯅꯔꯤ ꯃꯥꯂꯦꯝꯒꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯒꯨꯝꯅ ꯚꯥꯔꯠꯁꯨ ꯂꯥꯟꯐꯝ ꯑꯁꯤꯗ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ ꯀꯅꯥ ꯑꯃꯅ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕꯁꯤꯡ ꯀꯥꯏꯅꯔꯤ ꯀꯅꯥꯅ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡ ꯑꯗꯨꯒꯨꯝꯕ ꯏꯃꯨꯡꯁꯤꯡꯒꯤ ꯃꯐꯝꯗ ꯑꯋꯥꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯔꯨꯞꯁꯤꯡ ꯍꯧꯈꯤꯕ ꯆꯍꯤ 100 ꯑꯁꯤꯗ ꯂꯥꯛꯈꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯥꯂꯦꯝꯒꯤ ꯂꯥꯏꯆꯠꯅꯤ ꯑꯋꯥꯕꯅꯤ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯂꯥꯏꯆꯠ ꯑꯁꯤ ꯑꯅꯧꯕ ꯃꯥꯂꯦꯝ ꯑꯁꯤꯅ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ ꯊꯦꯡꯅꯈꯤꯗ꯭ꯔꯤ ꯑꯁꯨꯛ ꯀꯟꯈ꯭ꯔꯕ ꯃꯥꯂꯦꯝꯒꯤ ꯂꯥꯏꯆꯠ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯅ ꯊꯦꯡꯈꯥꯡ ꯀꯌꯥ ꯊꯣꯛꯇꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯥꯟꯊꯦꯡꯅꯔꯤ ꯀꯣꯚꯤꯗ ꯍꯣꯁꯄꯤꯇꯥꯜ ꯁꯥꯕꯗꯒꯤ ꯍꯧꯔꯒ ICUꯒꯤ ꯐꯃꯨꯡ ꯃꯁꯤꯡ ꯍꯦꯟꯒꯠꯄ ꯚꯦꯟꯇꯤꯂꯦꯇꯔ ꯁꯥꯕꯗꯒꯤꯅ ꯆꯥꯡꯌꯦꯡꯁꯪ ꯂꯤꯡꯈꯠꯄ ꯄꯨꯝꯅꯃꯛ ꯂꯩꯕꯥꯛ ꯑꯁꯤꯅ ꯆꯍꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯣꯚꯤꯗꯀ ꯂꯥꯟꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯈꯤꯕꯅꯤ ꯁꯦꯀꯦꯟ ꯋꯦꯕꯀꯤ ꯃꯇꯝꯁꯤꯗ ꯚꯥꯔꯠꯇ ꯑꯦꯄ꯭ꯔꯤꯜ ꯃꯦ ꯑꯁꯤꯗ ꯃꯦꯗꯤꯀꯦꯜ ꯑꯣꯛꯁꯤꯖꯦꯟꯒꯤ ꯗꯤꯃꯥꯟꯗꯁꯨ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗ ꯍꯦꯟꯒꯠꯂꯛꯈꯤ ꯑꯁꯨꯝꯅ ꯑꯃꯨꯛꯇ ꯃꯦꯗꯤꯀꯦꯜ ꯑꯣꯛꯁꯤꯖꯦꯟ ꯗꯔꯀꯥꯔ ꯑꯣꯏꯈꯤꯗ꯭ꯔꯤ ꯃꯁꯤꯕꯨ ꯐꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯟ ꯆꯪꯕꯒꯨꯝ ꯍꯣꯠꯅꯈꯤ ꯂꯩꯉꯥꯛꯀꯤ ꯄꯥꯝꯕꯩ ꯄꯨꯝꯕ ꯁꯤꯖꯤꯟꯅꯗꯨꯅ ꯑꯣꯛꯁꯤꯖꯦꯟ ꯔꯦꯜ ꯆꯦꯜꯍꯟꯗꯨꯅ ꯑꯦꯌꯔ ꯐꯣꯔꯁꯀꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯄꯥꯏꯍꯟꯗꯨꯅ ꯅꯦꯚꯤꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯇꯦꯟꯈ꯭ꯔꯕ ꯃꯇꯝꯁꯤꯗ ꯂꯤꯀ꯭ꯋꯤꯗ ꯃꯦꯗꯤꯀꯦꯜ ꯑꯣꯛꯁꯤꯖꯦꯟꯒꯤ ꯄꯣꯠꯊꯣꯛ 10% ꯍꯦꯟꯒꯠꯍꯟꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯉꯥꯏ ꯐꯗꯕ ꯍꯤꯗꯥꯛꯁꯤꯡꯒꯤ ꯄꯣꯠꯊꯣꯛꯁꯨ ꯁꯔꯨꯛ ꯀꯌꯥ ꯍꯦꯟꯒꯠꯍꯟꯈꯤ ꯄꯣꯂꯤꯑꯣ ꯁ꯭ꯃꯣꯜ ꯄꯣꯛꯁ ꯍꯦꯄꯥꯇꯥꯏꯇꯤꯁ B ꯆꯤꯡꯕꯒꯤ ꯚꯦꯛꯁꯤꯟ ꯉꯥꯏꯕꯗ ꯆꯍꯤ ꯀꯌꯥ ꯆꯪꯈꯤ 2013ꯗ ꯑꯩꯍꯥꯛꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯐꯪꯖꯕ ꯃꯇꯝꯗꯨꯗ ꯚꯦꯛꯁꯤꯟꯒꯤ ꯆꯥꯡꯁꯤ ꯁꯨꯞꯅꯇꯒꯤ 60%ꯇꯃꯛ ꯑꯣꯏꯈꯤ ꯃꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯆꯠꯊꯔꯛꯂꯤꯕ ꯃꯑꯣꯡꯗꯨꯗꯗꯤ ꯚꯥꯔꯠꯇ ꯇꯤꯀꯥ ꯊꯥꯕꯁꯤ ꯆꯍꯤ 90 ꯆꯪꯂꯝꯒꯅꯤ ꯁꯃꯁ꯭ꯌꯥ ꯑꯁꯤꯕꯨ ꯀꯣꯛꯍꯟꯅꯕ ꯃꯤꯁꯟ ꯏꯟꯗ꯭ꯔꯙꯅꯨꯁ ꯍꯧꯗꯣꯛꯈꯤ ꯃꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯂꯥꯟꯒꯤ ꯈꯣꯡꯊꯥꯡꯗ ꯇꯤꯀꯥ ꯊꯥꯕꯒꯤ ꯊꯕꯛ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯈꯤ ꯑꯩꯈꯣꯏꯅ ꯃꯤꯁꯟ ꯃꯣꯗꯇ ꯊꯕꯛ ꯇꯧꯈꯤ ꯆꯍꯤ 5-6 ꯑꯁꯤꯗ ꯚꯦꯛꯁꯤꯅꯦꯁꯟ ꯑꯁꯤ 70% ꯌꯧꯔꯦ ꯑꯉꯥꯡꯁꯤꯡꯕꯨ ꯁꯤꯕ ꯌꯥꯕ ꯂꯩꯅꯥꯗꯒꯤ ꯀꯟꯅꯅꯕꯒꯤꯗꯃꯛ ꯇꯤꯀꯥ ꯊꯥꯕꯒꯤ ꯈꯣꯡꯖꯪ ꯌꯥꯡꯁꯤꯜꯂꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯕ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛ ꯈꯜꯂꯤ 100% ꯇꯤꯀꯥ ꯊꯥꯅꯕꯒꯤ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯅ ꯑꯃꯨꯛ ꯂꯥꯛꯁꯤꯜꯂꯔꯦ ꯑꯩꯈꯣꯏꯗ ꯅꯠꯇꯅ ꯃꯥꯂꯦꯝ ꯄꯨꯝꯕꯅ ꯚꯥꯔꯠꯀꯤ ꯌꯥꯝꯈ꯭ꯔꯕ ꯃꯤꯌꯥꯝꯁꯤ ꯀꯝꯗꯧꯕ ꯍꯥꯏꯅ ꯈꯟꯅꯔꯛꯂꯤ ꯑꯗꯨꯕꯨ ꯃꯔꯨꯞꯁꯤꯡ ꯊꯃꯣꯏ ꯁꯦꯡꯂꯕ ꯆꯨꯝꯅꯕꯨ ꯇꯧꯔꯕ ꯊꯕꯛꯇꯨ ꯃꯥꯏ ꯄꯥꯛꯄ ꯁꯣꯏꯗ꯭ꯔꯕꯅꯤ ꯚꯥꯔꯠꯅ ꯆꯍꯤ ꯑꯃꯇꯪꯒꯤ ꯃꯇꯨꯡꯗ ꯃꯦꯗ ꯏꯟ ꯏꯟꯗꯤꯌꯥ ꯚꯦꯛꯁꯤꯟ ꯑꯁꯤ ꯄꯨꯊꯣꯛꯂꯦ ꯂꯩꯕꯥꯛꯁꯤꯒꯤ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯑꯩꯈꯣꯏ ꯀꯅꯥꯗꯒꯤꯁꯨ ꯇꯥꯗꯦ ꯍꯥꯏꯕꯗꯨ ꯎꯠꯈ꯭ꯔꯦ ꯉꯁꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯚꯦꯛꯁꯤꯟꯒꯤ ꯗꯣꯖ ꯑꯁꯤ ꯀ꯭ꯔꯣꯔ 25 ꯍꯦꯟꯅ ꯄꯤꯈ꯭ꯔꯦ ꯃꯔꯨꯞꯁꯤꯡ ꯍꯥꯏꯅꯕ ꯂꯩ ꯍꯣꯠꯅꯕꯗ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯏꯁꯥꯕꯨ ꯊꯥꯖꯔꯛꯏ ꯍꯥꯏꯕ ꯍꯥꯏꯅꯕ ꯂꯩ ꯑꯇꯦꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯚꯦꯛꯁꯤꯟ ꯁꯥꯕꯗ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯈꯤ ꯃꯈꯣꯏꯅ ꯔꯤꯁꯔꯆ ꯇꯧꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯂꯣꯖꯤꯁꯇꯤꯛ ꯑꯃꯗꯤ ꯑꯇꯩ ꯊꯧꯔꯥꯡꯁꯤꯡ ꯇꯧꯕ ꯍꯧꯈꯤ ꯃꯃꯥꯡꯒꯤ ꯆꯍꯤꯒꯤ ꯑꯦꯄ꯭ꯔꯤꯜꯗ ꯀꯣꯔꯣꯅꯥꯒꯤ ꯀꯦꯁ 1,000 ꯈꯔꯗ ꯉꯥꯏꯔꯤꯉꯩꯗ ꯚꯦꯛꯁꯤꯟ ꯇꯥꯛꯁ ꯐꯣꯔꯁ ꯂꯤꯡꯈꯠꯈ꯭ꯔꯕꯅꯤ ꯚꯥꯔꯠꯀꯤ ꯚꯦꯛꯁꯤꯟ ꯁꯥꯕ ꯀꯝꯄꯦꯅꯤꯁꯤꯡꯕꯨ ꯁꯔꯀꯥꯔꯅ ꯁꯄꯣꯔꯠ ꯆꯥꯎꯅ ꯄꯤꯈꯤ ꯔꯤꯁꯔꯆ ꯑꯃꯁꯨꯡ ꯗꯦꯚꯂꯞꯃꯦꯟꯠꯀꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯁꯦꯟꯊꯪꯁꯤꯡ ꯄꯤꯈꯤ ꯑꯥꯠꯃ ꯅꯤꯔꯚꯔ ꯚꯥꯔꯠꯀꯤ ꯄꯦꯀꯦꯖꯒꯤ ꯈꯨꯠꯊꯥꯡꯗ ꯃꯤꯁꯟ ꯀꯣꯚꯤꯗꯀꯤ ꯈꯨꯠꯊꯥꯡꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 1,000 ꯀꯌꯥ ꯐꯪꯍꯟꯈꯤ ꯃꯇꯝ ꯀꯌꯥꯗꯒꯤ ꯍꯣꯠꯅꯔꯛꯄꯁꯤꯅ ꯚꯦꯛꯁꯤꯟꯒꯤ ꯁꯄ꯭ꯂꯥꯏ ꯍꯦꯟꯒꯠꯍꯜꯂꯒꯅꯤ ꯉꯁꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯝꯄꯦꯅꯤ 8ꯅ ꯚꯦꯛꯁꯤꯟ ꯄꯨꯊꯣꯛꯂꯤ ꯚꯦꯛꯁꯤन ट्रायल 3 अमसु एडवांस ओइना चंगचिल्ले मपानगी कंपनीसिंगदगिसु लैबगी थबक चथरी हंदक एक्सपर्ट सिंगना अंगांग सिंगी मरमदसु चेक्सिनबा हाइबा हौरक्रे मसिगिदमक वैक्सीन असिगी ट्रायल चथरी मसिदा नतना नेजल वैक्सीन दसु रिसर्च तौरी मसिना सिरिन सिजनदना नाटोंदा स्प्रे ओइना कापकनी मसिना भारत की टीका थाबगी खोंजंग असिदा अचौबा माइ पाकपा अमा ओहेनगदौरी मरुप सिंह अतेनबा मतमदा वैक्सीन पुथोकपा ngamba हाइबसी मियोइबा जातिगिदमक्तदि अचौबा टेंगबांग अमने अदुबु मसिगी ngamkhai amadi lei वैक्सीन लैरबा फावबदा कापतबा लैबाक कया लei चौखटपा लैबाक सिंगददि कापपा हौनख्रे वर्ल्ड हेल्थ ऑर्गेनाइजेशनना वैक्सीन की मतांगदा गाइडलाइंस कया बी मदुगी मतुंग इन्ना तांकक नाइना टीका थाबा हाइना लेपनखि केंद्र सरकारना
मुख्यमंत्री सिंह संसद की तोंगान तोंगान कांगलुप सिंह उनदुना निंगथीना वखल तामिनकी मसिगी मतुंगदा कोरोनादगी ख्वाइदगी हेन खुदोंग थीबा थोकपा याई खनबसिंगदुदा प्रायोरिटी पीकी मरमसिना हेल्थ वर्कर्स सिंह फ्रंटलाइन वर्कर्स सिंह चही हुंफु हेलब मियोई सिंह अनाबा लैबा चही निफु मंगागी मथकी मियोई सिंगदा हाना टीका थाबा होखी कोरोना की सेकेंड वेव असिदा अखोगी फ्रंटलाइन वर्कर्स सिंह असी टीका थारमद्रबदी करी ओइरमगनी अखोगी डॉक्टर्स नर्स हॉस्पिटल की थबक तौबसिंग एम्बुलेंस थौबसिंग टीका थाखिबना मरम ओइदुना मखोइना चिंगनबा लैतना थबक तौबा ngamlibani कोरोना की केस हंथरकपसिदा केंद्र सरकार की मफमदा तोंगान तोंगानबा सजेशन कयासु लाक्ले पुमनमक भारत सरकार न सिल्लिब करिगिनो राज्य सरकार द सिनद्रिब करिगिनो राज्य सरकार सिंह लॉकडाउन कोमथोक त्रिब करिगिनो वन साइज डज नॉट फिट ऑल हाइबन चिंगबा वाफम कयाने कॉन्स्टिट्यूशन ददी हेलसी राज्य सरकार की मखा पोले हिरमसिदा राज्य सरकार द सिननब खंगनख्रे मखोइना मखोइगी दरकार मतुंग इन्ना गाइडलाइंस सेमजनब खंगनख्रे लोकल लेवल दा कोरोना कर्फ्यू थंबा कंटेनमेंट जोन लायंग बन चिंगबा पुंबा भारत सरकार नसु राज्य की अपांब सिंधु याबिरे मरुप सिंह जनवरी 13 हौरगा अप्रैल था लोइबा फाउबा भारत की वैक्सीनेशन प्रोग्राम से मपुंगोइना केंद्र सरकार की मियेंग मखाद चटरी लैबा की प्रजा सिंहसु डिसिप्लिन अमग लोइनना टीका थानरी राज्य कया अमन टीका थाबगी थबकसी राज्य राज्य दछिनरो हाइरकले वैक्सीनेशन की दमक एज ग्रुप सेमलिब करिगिनो मसिसु सेंट्रल गवर्नमेंटना लेपलिब करिगिनो अहल सिंह हाना टीका थारिब करिगिनो मखल कयानी मीडिया कांगबु अमनसु मतांगसिद कैंपेन तौरी मरुप सिंह यामना मुन्ना खन्नरब तुंगदा राज्य सरकार न होटनिंगलबदी भारत सरकार न मसिदा करिगी अयत पीगदौरिबनो मसिदा युमफम ओइरगा जनवरी की तांग 13 चथरलिबा चांगयेंग असिदा अहोंगबा अम पुरकले राज्य सरकार की अपांब मतुंगिना चाद कुनमंगादी मखोइद सिनरगे हाइना लेबनरे मेगी तांग अमदगी स्टेट सिंगदा चाद कुनमंगागी चांगदा पीख्रिब थबक सिंगसी मागी मागी ओइबा मवोंगदा मपुंग फाहनबिरकनी हाइना थाजजे मे थासिदा अनिसुब इथक्सी यौरकले माइकई अमरोमदा मियामसु वैक्सीन कापरोमदा पुकनिंग चिंगसिनरकली मरुप सिंह स्टेट की ओइना वैक्सीनेशन सिगी मतंगदा लैरिबा चाद कुनमंगागी सरुक्तु भारत सरकार न थौदांग यागनी हाइरिब थौरांगसी लाक्कदौरिब चयोल अनिसिदगी हौरगनी केंद्र सरकार अमदी राज्य सरकार अनिसी खुशमनदुना अनौब गाइडलाइन की मतुंगिना तंगाई फदब थौरांग सिंह लौखटकनी मरुप सिंह अखोइगी शास्त्रद हाइनब अमलै माई पाकप मीना खुदोंग थीबा लाकप मतमदा माई थीरे हाइना खक लौदे हेना मथोय हापकटली होनब हेंगलहली अदुगा ओइरिब फिबमदुदा माई पाकपसु ngamni कोरोना गा लांथेंगनरिबसी करोड़ चामग कुंथ्रा हेलबा इरेबाकचा सिंगसिना अमगा की मतेंग लौनदुना अहिंग नुंथिल खाइदना हौजिक फाउबदा चथरगली वैक्सीनेशन की खोंगजेल से भारत यामना यांगना चथरी कोविन हाइबा टेक्नोलॉजी की प्लेटफॉर्म अमा अखोइना सेमलिबसिगी मतंगदसु मालेम पुंबगी पुकनिंग सिंगसिलगली वैक्सीन की डोज अमा हाइबसी यामनमक मरु ओइरगली डोज अमा हाइबसिगा पुंसी अमगा सागोनरी राज्य खुदिंगमक्ता चयोल खरगी मांगोइनना करंब मतमदा डोज कयाम फंगहनगदगे हाइबदु खंगहननबा केंद्र सरकार न थौरांग तौरी नुंगसिरबै बाक्चा सिंह वैक्सीनेशन की वाफम सिद नतना ngasi अतोप्पा अचौबा वारेप अमसु मयामद खंगहनजनिंगे हौकिबा चहीदा कोरोना न मरम ओइदुना लॉकडाउन तौबा मतमदा प्रधानमंत्री गरीब कल्याण अन्न योजना की मखादा था निपान चुपना करोड़ मरिफु हेलबा इरेबाक्चा सिंगदा राशन की थौरांग लेमना फंगनबा लैबाकसिना होटनकी चही सिदसु अनिसुब इथक्सिना मरम ओइदुना मे अमदि जून की दमक्ता हाइरिब थौरांग से सांगदोकहल्ले हौजिक सरकार सिना लौजरिब वारेपति प्रधानमंत्री गरीब कल्याण अन्न योजना से दिवाली फाउब सांगदोकहल्लगनी
ꯑꯁꯤꯒꯨꯝꯕ ꯂꯥꯏꯆꯠ ꯃꯔꯛꯁꯤꯗ ꯁꯔꯀꯥꯔꯁꯤꯅ ꯂꯥꯏꯔꯕꯁꯤꯡꯒꯤꯗꯃꯛ ꯇꯉꯥꯏ ꯐꯗꯕꯁꯤꯡꯗꯨ ꯃꯦꯟꯈꯠꯅꯕ ꯂꯦꯞꯂꯤ꯫ ꯃꯁꯤꯒꯤ ꯄꯥꯟꯗꯝꯗꯤ ꯂꯥꯏꯔꯕ ꯑꯃꯠꯇ ꯆꯔꯥ ꯍꯦꯜꯍꯟꯗꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯚꯦꯛꯁꯤꯟꯒꯤ ꯃꯇꯥꯡꯗ ꯁꯟꯗꯣꯛꯂꯤꯕ ꯑꯔꯥꯟꯕ ꯋꯥꯐꯝ ꯀꯌꯥꯗꯒꯤ ꯆꯦꯛꯁꯤꯟꯕꯤꯅꯕꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤ꯫ ꯑꯈꯪ ꯑꯍꯩꯁꯤꯡ ꯑꯃꯗꯤ ꯅꯍꯥꯔꯣꯜꯁꯤꯡꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯚꯦꯛꯁꯤꯟꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯕꯨ ꯈꯪꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯁꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯐꯝ ꯈꯔꯗ ꯀꯥꯔꯐ꯭ꯌꯨ ꯀꯣꯝꯊꯣꯛꯂꯤ, ꯑꯗꯨꯕꯨ ꯃꯁꯤ ꯀꯣꯔꯣꯅꯥ ꯆꯠꯈ꯭ꯔꯦ ꯍꯥꯏꯅꯗꯤ ꯂꯧꯕ ꯌꯥꯗ꯭ꯔꯤ꯫ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯕꯒꯤ ꯇꯉꯥꯏ ꯐꯗꯕ ꯂꯩꯔꯤ꯫ ꯀꯣꯔꯣꯅꯥꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯄꯥꯝꯕꯩꯁꯤꯡꯁꯤ ꯇꯉꯥꯏ ꯐꯗꯅ ꯏꯟꯗꯨꯅ ꯆꯠꯃꯤꯟꯅꯁꯤ꯫ ꯑꯩꯍꯥꯛꯅ ꯃꯄꯨꯡ ꯐꯥꯅ ꯊꯥꯖꯩ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯀꯣꯔꯣꯅꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ꯫ ꯚꯥꯔꯠꯅ ꯀꯣꯔꯣꯅꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ꯫ ꯌꯥꯏꯐ ꯄꯥꯎꯖꯦꯜꯁꯤꯒ ꯂꯣꯏꯅꯅ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫